Khurumzari SKTV News po yung biri papum na magpo LUCHINGBI na taram na ukchari ahan mada maroy ba pa. Jakurador mihat ki mayokta lokhat ki case ki charge sheet NIA na thagalamdre charge sheet thagatrabadi hakchina logani haina High Court of Manipur na NIA da khangan khrei. MLA Tara na lengak sembada saruk yabi yaroi haina kuki NP Manipur na thamlakiba wafam madu unconstitutional oi amadi condemn tawi haina thadaw NP Manipur na phongdurakle. Lamjing Maira Sapam Livelihood laikidaba ki chahi tara suba ningsing numit ki thorong ngasi Ananda Singh Higher Secondary Academy da pangthukhrei. Yalhongmi ma dimitop khangdok naba process mathau tarakle natraga dimitop sing asum lesin khraga di Manipur ki demographic character da soglakani haina MP Dr. Bimol Akoisam na phongdurakle. Imphal International Airport Inner Line Permit ILP System ki registration process athuba matamda ki digital da tawragani haire. Amasong census lisingani kunga na India ki ahanba digital census oirgani mobile app amadi portals jena duna data khongot kadawi. Hauzik pau sanung na pizari. Irang asigi manungda juri bamda pikliva angang ahum amasung nupi ahum pun na miyoy taruk hat kiba thaudoki lokat kiba case ki charge sheet NIA na thagalamdre charge sheet thagatrabadi hakchina logani haina High Court of Manipur na NIA da khangan khrei. Soram Tikendrajit Koba petitioner amana High Court of Manipur da PIL tharaduna thaudo adugi chatharakliva investigation loishinduna chenaba sing lo ki matungina chairak pi nabamadi laikhidraba miyoy singi imung manungda matik chaba compensation pihanbiu high krabaso thaudok thokiba tha taret helaba fawba investigating agency National Investigation Agency NIA ki maikadi case asi charge sheet file tawram khidei petitioner na tharakiba PIL ki matang dangarang High Court of Manipur Chief Justice K Somasekar amasung Justice Ahanthem Bimol ki bench da hearing chathaki petitioner ki maikaida Learned Senior Counsel K S Tarun Kumar na lepki aduga NIA ki maikaida na Learned Senior PCCCGW Darakesor na lepki hearing chatha bagaloindana petitioner amasung respondent ki maikaida lepkiba council singi submission tarba matung court na pi kiba order ki matung ina miyoy taruk hat kiba thodu asi English ngani kungamari gi November gi tang 13 da thokibani numit adumak tada mari lainaba authority na case lokhatke adumoinamak thatare helaba fawba investigation agency na CRPC gi section chamago humfutaret ki makhada investigation gi progress report submit tawrakte amasung charge sheet chu file tawrakhide Maramadun atin matam gi manung the case asigi charge sheet file tawbugi matangda marik chumba progress report ama pikhalangnava NIA gi council Learned Senior PCCGW Darakesor da khangan ke karigumba charge sheet file tawraktravadi court ta hakchina logani hainasu division bench aduna khangan ke respondent ki council gi maikai ki su charge sheet file tawnaba matam khara bibina bawa from court thamke hiramasi gi matangda tha asigi tangkun gamari da makha tana khanana matam lepke State asid amiyam ki mihud oiriva MLA singna lengak sembada saruk yaroidabani haina kuki NP Manipur KIM na MLA Tara da kan muwafam thamlakivasi unconstitutional oi hairaduna KIM ki thawong bo thadaw NP Manipur TIM na kan mongda yaningdaba phongdurakle TIM ki Joint General Secretary Mangau thadaw na ngasi thadurakiba cherol amada kuki jo hairibasi scheduled tribe list da yauriba any kuki tribe AKT da yauriba miyoy sing khakta da haigadabani thadaw di top topa constitutional recognition labor tribe ni thadaw gi miyam amasung thadaw NP Manipur gi mathakta kuki zo natraga kuki NP Manipur na authority oibi yaroi kuki NP Manipur na kuki issue khakta da thabak tawgadabani thadaw da kut thingzil loidabani hairi cherol asina makha taratuna state asigi assembly da thadaw furuptagi MLA ahum yauri Kanaumba Sakti Amatana Thadaw Furuptagi MLA ahumna street asida lengak sembada yawba natraga constitution gi makhada makhoi gi mathau pangthokpada athingma piba yaroi MLA singnasu makhoi kukini haininglabadi AKT certificate paigadabani amadi thadaw bulana uhalloitabani hairi
Manipur Inner Line Permit ILP chanahangadabani haiba kholauta kumjali singani tara mangagi July nipanda changsin kiba khongjangda laikhidraba lamjing mera sapam Robin Hood laikhidaba ki chahi tara subaning sing numit ki thoram ngasi Ananda Singh Higher Secondary Academy da pangthokre ILP chanagadabani haiba kholauda matamadu ki miyam ki khongjangda sapam Robin Hood Ananda Singh Higher Secondary Academy da class 11 tamliba mahairoi ama oina saruk yaki Miyam ki khongjang adubu lakshinanaba security force na kapthorakpa rubber bullet na panduna sapam Robin Hood laikhidabani handak sahi gi oina su Robin Hood na mahai tamlamba Ananda Singh Higher Secondary Academy oza mahirui sing amadi staff sing na saruk yaduna laikhidrabagi mafamda laisukatuna ikai khumna bodke Ningsing thoramadu da lamjing mera sapam Robin Hood ki apokpa apokpisu saruk yaki laikhidraba sapam Robin Hood ki apokpa sapam Romesh na paumi sing na hai Mapa moibagi asa kairabasu leipak miyam ki damak kathokiba amadi miyam na chahi khuding ining sing thoram pangthokpiba asina pukning da penba fawi miyam ki damak mahak na kathokiba asina mama mapa ama oina chauthokjai haiki Mayam ki oina di lamjing mera anam don pangraba sapam Robin Hood ki tararak suba koi ningsing thoram sibu koi lebak miyam jangna tawidna satana haikalakat tambiba se yam nungai yam pele aduga mana lamjing mera oidna chakraga lebak su koi tang taba koi ing tapa ama oina lairasanu odna ai mapa gi sate ye laina sorgi mfam dan kauni jari mayam gi damakta mana sorgi mfam da sandana lamjing mera or sakhiba se mapa mama gi sate gi chokthokjaba penjaba sandana pokjai Laibak thiba numit ama khakta school sigi mahairoi ama khak laikhidabase akoi oza ama oina aduki matik nungaijade adubu koi oza mayam haudana aidi kamai tawdana date anniversary se mapung phana pangthoksige haidana akoi mayam se khanajaraga tanja sida amuk maga kaminaramba chhatra classmate mayam amasu muk laaga madam oina sinbi bado yam nungai aduga adugi loina na moisu mating pangjage haidana laaga koi mayam tauraga hau tauraga sinminari sini Yelhomi ma dimitop khangdoknaba process mathau tarakle natraga dimitop sing asum laisin khraga di Manipur gi demographic character da solakani haina MP Dr Bimol akoizam na phongdorakle ngasi Imphal district ki manung channel laiba Yelhomi singining sing khubam lamjing meraching awaching da joint committee on inner line permit system JCLPS na sindura pangthokliba 10th anniversary of lamjing mera sapam Robin Hood ki thoram pangthokre thoramadu da huyen lalong thangta yumnam huidrom na ILP ki khongjang da laikhidrawa lamjing mera sapam Robin Hood ki khubam da general salute chupi ki bagal hoinana CSO mera paibi club amadi tongan school gi mahairoi singna laikhidrawa ki khubam da hikat leikat tamduna ikai khumna basot ke thoramadu da yaukiba Manipur gi MP Dr Bimol akoizam na paumi singda makataraduna Manipur da ILPS anaribasi maming khakki oina tawri niyom chumna chana hanba mathautai naha oriba mahiroi singna ILP asi karino haiba khangba ngamdrabasu mitop changlak aiko gi furup asi mutkiba yai haibadi khanglei haujing mitop sing changsilakliba asi khandoktana asum leisin kiba tarabadi Manipur gi demographic character da soloktuna Tripura da Tripuri gi oirakhiba fibam mayamna khangnari ILP system chanaribasi BJP lengak na purakpani hairabani na thamoi singna ground da kamaina implement tawgada gi haiba changi Ningthina implement tawdragadi maming lawnaba tagani haribasi laloi chaisu su tektanaba linsu sinaba thabak tawbatai NRC asi thambiyuna taksilaklabadi PM fawba pankide haribani kauningba kaujau adubu foreigner na kanano citizen na kanano non citizen na kanano haina khangdokpagi process amadi tawdaba yaroi loinana pattern of population growth asi kamaina tawi haiba khangdokpa changi haina phongdoke Our demographic character is a serious issue. Both for economic development plan, demographic pattern and character se khang mathau yam tai masing hingala ibani khangde pick for ni na ko protection kamai login ha issue ko maru yam boy mapa na gi changjala ko mi ase nangi citizen and non citizen je khaido ko mathau tai madu delineate na ba call it any NRC update tawera na tagan NRC simoina man prime summary wo koi pan dihai ni na tak chala dia reservation lai do to call it by any other name kongning maning am ta ko jo duga foreigner na kanano citizen na kanano non citizen se khaido ko gi process am du taw do ya ro duga sida natana mu pattern of population growth se kamai taw no koi se ha gi port am achobam le aina inugi from sidaina emphasis pere se sigi constant awareness am koi changne chumna magi leki da gi
lakpudana na mana lehida sagona reba concern je koi demographic concern leine natra and demographic concern je koi constantly remind to naha sing si moi gumba is a symbol le mas Manipur Chaukaran gi hairabadi mahai masing amadi hakchal gilamda sel hena thada bachangi haina Lok Sabha MP Dr. Bimol Akoizam na phongdokhrei ngasi Manipur International University na sinduna reviving traditional utongari production and pearl culture haibu wakhlonda utongari nambagi kanglonsing relief camp singda chathakiba workshop ki saktaksi lanthokpagi thoramda langol leiba ima thongak lairambi masai kol pangthokhrei Thoramadu MP Bimol na makhatara aduna mahi masing amadi hakchal gilamda maning halabadi setmilon chawkhat pangamloi aduna masi chawkhatna na bahin mamiding thamba mathautai malemda riba chawkhatpa leipaksing mahi masing amadi hakchal gilamda kham thengna chawkhatpa ngakta oigani chawkhatpa mahi masing amadi hakchal ahumasi punna chatminagani khunai ama chawkhatna na hotnabada university system gi achowa thodang lei kanglon asi leiraktaba khunai adu award apa kaya na thangani malem gi mahi masing gi lamda leipak asi thak nimna leiri ngasi Manipur oriba mahi masing tamagi fibam maru oina higher education amadi technology ga mari leina balotion kaya toglakliba asimang mapum fare habiyadri haurakpa khakni haike khunai ama hinghange hairabadi university system asi achuma liklamda chathanba mathautai quality control tawdana degree pishan ma yaurapa asina tungda mangzaba kaya lakani mapum fana research tawduna chumba afaba lambina thabak tawraklaba matamda khunai asida awon balakani haina phongdoke higher education के field जिदा technology की Manipuri engineering करी का तो पैसे हुजी अकोई न ले लो फिल्म सी best इन नते आइनो गुजारा आइनो inspection चच्चा बता but we are just beginning Manipur से कमाई चौखट हंदा के higher मतम दा education से लाइट लाइसेंस से पैसा थादा दया दे से पिछे भी न खंग न रोमानी aduna ekoi na si ngari yonba ngari chaba isda ain haichane si ekoi gi cultural identity amasu assert tawi ni koi ngari chaba mini hawai chaba mini so universities na sigi ngari gi nam is the health ki finance ki economy ki seminon ki kari wadu dana natana ekoi kana no haina masak taksana na ba item amasu ne bas aina khangjaba education aina appeal ki tang tawjaning babu quality control thar tawbiu degree da ka haina pangpi pisan ba kochen ba madu hayeng adum crack down tawni PhD no wai chai ko phimum taw ko da duna Manipur International University se aina haje se PS shopping na thabak minor contribution da na tawbiu aduga quality control tawbiu genuine oina Imphal International Airport inner line permit ILP system ki registration process athuba matamdagi digital da tawragani hairi masida Imphal International Airport thunglakpa miyoi singda athuba matamda amadi line ILP ki process tawba ngamlagani thawrang asi paikhanna Manipur ki Chief Secretary Prasan Kumar Singaloina Airport Director APD yauna mari leinaba team Singapore na anoba makhal ki ILP kiosk system test chaukibaga loina masigi sijanabagi matawsing review tawkrei hariba digital platform asi yamna line sijanaba yaba amadi masi sijanaraga ILP ki process tawbada supnagi minute ahum changi hari masi airport da leikhraga di ILP ki process tawbada singthaningai oina streamline tawbang amlagani loinana state asida sanglakpa matamda lakliba miyoi singsu apanba khudongcha taba leiraroi hari Tha sigi taruki nungthil gi pung anirom tabada lamkoiba lakpani so haiba singdoknaba lakpani so haiba miyoi ama thanga manungda changluraga nupi amana thangna thinbadagi gari machada purakpada ithing thongkhongda taduna leikhiba amadi hospital la pukibada kanbangam hokhidrabagi thodok adugitama ithing da leiba Polestar Club Rising Club amadi maira paibi singna nungaitaba phongdorakle adumoinamak mahakpu kannana buhona kiba singo social media amadi tongan ba media singna lan uhalakliba sidi nungaiti haina iting Polestar Club ki president khwairakpam gitchandrana phongdorakle Polestar Club ki officer Polestar Club Rising Club amadi mera paibi singna sinduna ngasi pangthokiba pawgi mifam amada gitchandrana makha takibada leikitraba nupaduna iting thongkhong manakta taduna mayam omsinduna leiramba ubada club asigi convener na karamna tawribano haiba khangnaba second kunthra ka taret khaktagi video ama semlubani aduga nupa adu thangna thinbadagi sokpani hek khangbadagi khudakta convener masana lambi da lakpa ven ama wairaga moirang CIC da pukhatuna laikanaki makhatana ambulance wairaga Imphal gi Asian Hospital la pukibani adubu print media da mateng pangna bohonaruba miyoi fagani hairakpa amadi social media singna wakal tadabugum ngangba sinungaite tobigano matam aduda
थोंग मनाक्ता मियोय खरा खोई चोपतुना लैखिबा अदुसु खुलगी मियोय नते अतोपदगी लाक्पसिंगनी नाकल गारी खरा लैबा उखिबा अदुसु मपु सिंगसु पाता लैखिबा ngaktani इथिंग सेंट्रागी मियोय सिंगबु मियोयबगी पुंसी कन्ननबगी वखल वाटपो इनु हलक्लिबा असि तौबिगनो अमदी खुन असिगी खुंजा सिंगबु लाना उहनबिगनो हाइके नुपाबू हांग थिंबदगी थोखिबे एक्सीडेंट असिदा नसिगी सोशल मीडिया एखोई लेकाइना मतिंग पांगुरगा अदुगा वीडियो फुटेज सुमना खकी सेकेंड 37 अदुदा बीएस तौरगा असोकपदु मतिंग पांगदबगी व्यूदा मयामना ngasi सोशल मीडिया फोंदा हाइनरकपसिदा क्लब की कन्वेनर जिना वाकिंग थोरपदा अदा अंगांग मयाम जि नुपाजु ओमसिललगा लेना थेंगनबजिदे करिनो कराइनो हाइना हंगबजिदा माना हेक चांगबगा वीडियो दु लौबन मा थांग थिंदना खोतना इमानबे सोय मयाम त कन्बियु हायदि फा अदुजु हाइदबिद मा तिंगा तिंगा लेबे की बोय लापो अदु नुंगा करी कमदौरे हाबद मा थांग थिनबने आइना पुखलकपने खोटपने हाबदगी कोई कन्वेनर जिना तुंगना येंगबदा लंबी द बेल लम लाय बेन जे दुखदक मा जे हाबगा मोयांग सीआईसी दा फारसेट पीरे कन्वेनर जिना मु एम्बुलेंस फावबा कोई मोयांग सीआईसी दा कंप्लेंट तौरगा माइना एम्बुलेंस की खुदांग मा जे अना जिता बसो कोई दु कन्न बाइना थागी अदु तौ तौ अदुगी ओना तो नब मरिंग मरिक सुम पावदी खंगदबिद मयाम जिना पंगाई दा हाइना बे असोकपसु कनबा अदु मणिपुरगी लैबा प्रजा पुनमक्ता लाना फैना मतेंग बांगदबा असमाइना उबजे नुंगाइदबा फोंदोकचरी इंडिया लेंगा के एंटी वांकर एंटी फार्मर अमदी एंटी नेशनल प्रो कॉर्पोरेट पॉलिसी सिंगी मायोक्ता हयेंग लेबाक सिन मतुंगना चथगदौरिबा जनरल स्ट्राइक मणिपुर सुमा पुंफान सियाइना मणिपुर गवर्नमेंट सर्विस फेडरेशन अमदी मणिपुर स्टेट पेंशनर्स यूनियन मियामदा अपील तौरक्ले ngasi मणिपुर प्रेस क्लब की थांगजिंग हॉल पांगथोकपा पाउगी मिफम अमदा MGSF की प्रेसिडेंट लाइश्रम शरत नाहाई हयेंग लेपाक असी सिन मतुंगना चथगदौरिबा जनरल स्ट्राइक की खोंजंग असिदा न्यू पेंशन स्कीम की महुता ऑल पेंशन स्कीम अदुमक चनहनबियो कॉन्ट्रैक्ट एम्प्लॉई सिंग रेगुलराइज तौबियु हेल्थ इंश्योरेंस की खुदोंग चाबा पियु निपान सुबह सेंट्रल पे कमीशन की थबक हौबियु अमदी पिथोक्तना लैरिबा देयरनेस अलाउंस अमदी ट्रैवलिंग अलाउंस की सेंफम सिंग पिथोकपियु हाइबा डिमांड सिंग असि लेंगाक्ता तकशिंदुना जनरल स्ट्राइक असि सौगटपक लोइनरा मपुम फांसी हाइकी हौगिबा चाही खरसिता लिसांग सिना कंसिस्टेंटली थबक तौरिबा कर्मचारी की अगेंस्ट द इंटरेस्ट ऑफ द कर्मचारी सरकार की पॉलिसी मैम मसे अखोई पॉइंट ऑफ व्यू की सरकार ने एडॉप्ट तौरिबा चथरइबा पॉलिसी मैम से अखोई न्यू लिबरल पॉलिसीज हाइरे अखोई मसे इट फेवर्स द कॉर्पोरेट्स अदुगा बिग बिजनेसमैन अदुगुंबदे याम फेवर तौबा अदुगुंबा भारत सरकार की पॉलिसी कैनो अमखक अखोइना उबनी कॉमन डिमांड्स फॉर ऑल इंडिया भारत पुंबगी डिमांड मैम अदुगा स्टेट स्पेसिफिक डिमांड मैम अतई स्टेट मैम नुंग थबक लेप्सन मैम से प्रजा अवाबा अखोना ऑल इंडिया की कनो अखोना हाइजगरे अखोदी थबक लेप्जरोय डिमांड जी कर्मचारी मरुब डिमांड मरमना थबक मक्ति अखोई लेप्जरोगे अखोई सिंबॉलिक प्रोटेस्ट अखोई हयेंग से अखोई तौजगनी हाइब डिमांड मैम अखोई सपोर्ट तौवे अखोई सिंबॉलिक प्रोटेस्ट अखोई तौजरगे अखोई ऑल इंडिया के अखोई इकोनॉमिक सर्विसेज फेडरेशन की अयाब लौजरे सरुक याखिबा कोऑर्डिनेटिंग बॉडी ऑफ ट्रेड यूनियन मणिपुर की कन्वेनर केट्रमेम सांतना हाइखिबदा हयेंग चथगदौरिबा जनरल स्ट्राइक असिदा मियामना मपुम फाना सौगटपियो जनरल स्ट्राइक असि लमदम मसा लैरिबा मिचम मियामना लेंगा की थौसल केहागी मतंगदा अपम पामदा डिमांड तौनबा चंगसिनगदबा खोंजंग हाइके मणिपुर की हौजिक फिल्म से शांति पूर्ण नॉर्मल सेंजल नेशनल हाईवे चट याद्रीब खोट्रीब रेस्ट्रिक्शन लौफों दाबी मणिपुर प्रजा मैम अखोना तौरीसे पोच ममन हेंगलप GST हापचलप मधु हंधनबे जेनरल पीपल की येंगने अखोई तौरी अखोना तौदौरीब दाबीसिंग न्यू इंश्योरेंस पॉलिसी स्केप तौबियु ऑल पेंशन स्कीम हान की चनब ऑल पेंशन स्कीम चनबी हौजी अनौबसीना अखोई मैम याम वानरेब अदुगुंबसु याउरी अदेमना अखोई मिनिमम वेजेस से अखोई था अमदा लिसिंग 16,910 पीबियु अदगी पेंशन से अखोई लोइनमक्ता अखोई 9,000 से मिनिमम पीबियु हाइबे अखोई दाबी याउरी भाईदी स्कीम वर्कर की हाइरो अमा हाइरो अदगी कंट्रेक्चुअल वर्कर कंट्रेक्ट वर्कर स्कीम वर्कर से मकोई ऑनरेम से लुपा लिसिंग पीबी याउरी लिसिंग पीबी अहम पीबी याउरीबा मोई दाबी दी तौरीसे
District Development Coordination Monitoring Committee ki Chairperson Choiriva Inner Manipur Parliamentary gi MP Dr. Angomcha Bimola Koizam gi initiative ki makhada ngasi Kumbias constituency ki manungda leiriva lenga ki school singi fibam Disa committee ki members Choiriva ZNU ki Professor Dr. Khangimbam Romesh na koina chatuni ingsin khrei Yengsin Khongchada the primary school gi thakta ki horaga high school fawbi gi school singi fibam sing amadi awara pana chingba sing hakthingna na yengchinduna chapchaba report khomgut khrei Kongsada du Mari Lena Disa committee member Dr. Khangimbam Romesh na Fongdura Kibada, primary school Kara di Ozama Talayram the Bama di Mayri Sing so Matalaytaba, school Kara than Oza Laktana Atopa, Mio Neklaga Larik Tambiba, Amadi school Kara than Ozama di Maheru Matalaytaba school da, toilet kaya no na Simgot Sagalam bating na Kibakaloina, Maheri Masing Yam Labor Kumbi Santong upper primary school Yauna, school Kara than Maheri Matikchana Lairaga Oza Watpagi, Kudong Chadaba Madi infrastructure Matik Chadaba kaya Tingnaki. Hariba thong sing asigi chapchaba report sing tha asigi taramathoi madi tarani thoida District Development Coordination Monitoring Committee ki member secretary oriba DC Bisnupur yawpa mifamda puthoklagani haina phongdoki ngasi yengsin kiba lenga ki school sing adudi Kumbi Sandong Upper Primary School Kumbi Adras Government Primary School Kumbi Thingel Laikai Primary School Aviram Primary School Kumbi Setupur Primary School Ithai Khunau Government High School ni hairi District Development Coordination and Monitoring Committee ki member moina proper kumida leiba government ki school sing maruina primary school amadi upper primary school sing sida thengriba oja leitebagi amadi waliba infrastructure ji kadi kaino habagi yengchemi khongchana makak nasi aina member moina lakchana buni ada aina sum chacharu patamda kumida leiba proper kumida leiba school sing sida sumna khatagi school ani khatang kumbi sandong upper primary school amadi kumbi aras primary school ani sinatna ati atopa government leiba school sing sidi oja leiramdre aduga building chumati chana leiramdre leimai leba department na Namdom Sigi, Angang Singi Kanmiraga, Awat Apache mentioned Minava Aina, Mailava Department, Puni Chinjari. Manipur talk live Rangasi oration Purak Nabahot Nabada, Miam Namatoibagi, Kolauga, Amatoina, Tabak Tominava Matotai, Hina United Meiti Pangal Committee UMPC, Manipur Vice President Islam Udina Fondo Cray. Lubasigani Subama Pokumon Gitorangasi Manipur Press Club Kilokta Kola Pangto Cray. Toramadu the UMPC, Manipur President Alhas Maulana Mayudin Mazahiri. AMPWA ki President Alhas Iyar Khan, FRPM ki President Asang Kasar, Imagi Mera ki President Thoksom Sujata, Fox ki President BM Yaimasaha, PPM ki Convener MC Maite Amadi, Kasong Kunau Sanaulong KKSL ki General Secretary Julia Singlai Susaryaki. Aikoi Kanglup Amana Amada Chingsin Naduna, Amaga Sensin Nabagi Mahutta, Aikoi Masense, Amato in a Punsan Bagi Tangai Patawato. Pumdo, I coin a diet, a lopum to a high Kanarak Padagi, Tongan but congen another oin a certain congen manadan a certain Nabagi the Tongan ba Amasung Wat Hokta, Tongan book Pandam, Amasung Kirep, left and Nabagi the Makta, I koi a punba Musung unity over. Kolau masung achet pakirep to thamna bagi damakta United Maitai Pangin Committee kauba asigum laba organization si Manipur da leiriba minority Maitai Pangal singi civil society organization mayamna shemasi haina ware loduna aikoi civil society organization singdugi apun ba committee mani Regional Institute of Medical Sciences RIMS Imphal skin gilaina kaya lem na laing bagi khudong chaba piriba si miyam na lobiu haina RIMS Imphal gi Director Professor Dr. G. Sunil Kumar Sharma na Fongdo Cray ngasi Regional Institute of Medical Sciences Imphal gi OPD block da No Health Without Skin Health haiva thim da pangthokiba World Skill Health Day amadi nauna diode laser with phototherapy machine hangdok bagi thorong mari leina na wafma si RIMS gi Director Professor Dr. G. Sunil Kumar na Fongdo kibani Treatment facility facility we must also remember that skin health is not only cosmetic luxury, it is a critical public health issue. Infections, autoimmune conditions, occupational exposures, and even a social stigma often manifest through the skin. Therefore, this celebration is not only for dermatologists, it is for all of us in medical fraternity. Asian Highway number 1 gi saruk oriba National Highway 102 Imphal More lambi gi mafamadi dangasi chingning khaibati gi pung khara lambi faunarudrai Technopol District ki ayamba mafamda handak leptana nong chuba maram dangasi Imphal More lambi National Highway 102 mafamadi da yamna chauna chingning khai ki
Jingning Kai Gito do Technopol District Technopol Police Station Konba Chamolamadi Kongkang Kul Aniki Marak meter Chamarom Sangna Mafumani Tok na Tokibani. Taudogi Matanga Technopol Police and GR Infra Project Limited ta Pau Piba in the company Asiki Team Sing Laktuna Jingning Kai Bama from Singda Lambi Matakta Pumjinduna Lady Valley Park Sing Kotopagitabak Jatake a Hanbagyo in a Lambi Saruparin Kara the Lepa Asi Sengdoktuna Panduna Leramba Gari Chamarom Chatpihanke Makatana GR Infra Project Limited ki Maiki Punjinduna Lady Valley Bak Pum the Maglok Toklaga Mapum Pana Sengdoktuna Ningtina Gari Chatpayana and Watabak Paikatke. Thasigi Marida MU Nalova Viet exam hoba numitni Mairoi Sing exam tharingai da flying squad ki oina oza ahum nupa ani nupi ama laklaga makhoi gi maraktagi oza nupa ani na Mairoi Sing da check tobada henjin mamong da chathaki haiba issue asi nakan amarom da uhanana ba hotna bada Mairoi Sing bu khulai oina senabani haina musugi president nongthumbam suras na phongdorakli ngasi MU gi campus manung da leiba musugi office ta pangthoki ba pawgi mifam amada nongthumbam suras na haikibada Thasigi Marida MU Nalova Viet exam numida flying squad ki oina oza ahum nupa ani nupi ama lakhi oza nupa ani na check tobada henjin mamong da chathaki haiba ki thodok leike numit adumaki numidang pung taruk taba matamda musu da application pisin malaki numit adu thengbana amadi office hour loikibana Mairoi Sing na Pikhala kiba wakat adu Deans of Students Welfare da pukhat pangam kide tang manga kanglen gi suti oir basu mari leinaba official sing kauduna Mairoi Sing yauna punna faminaraga wakat adu taki Musuna wakat adu dinda tanggalaba matung da University asigi Students Grievances Redressal Committee da wakat asi didnasu thangat ki haukiba tang taruk nomaizing numit suti oirabasu University ki Students Grievances Redressal Committee SGRC ki oza sing laktuna Mairoi Sing wakat adu khanaba hoki Ngarang July 3 wakat asigi proceeding chathaba hoduna Mairoi Sing statement pinana ba hotnaringai tanjada irang adu thokibane Enquiry asigi achum aran thidokna ba hotnariba thodok amabu miyam da phongdorok pasi musu amadi university bu mingchat thina ba hotnarakpani haina lawe masida issue asibu nakan amaromda chadhanana ba Mairoi Sing mukhulai oina senabagi thawong ama uba fange masi yamna laibak thibane masida makha tana chatharaklabadi maduda chenari ba sing adu afabo oiroi thawdo adu gi aseng machum madu fangnana ba puna hona minasi amadi Students Grievances Redressal Committee nasu enquiry asi athubada loishinana ba tawbiu haina phongdoki Mairoi Sing exam tharingai da flying squad oina oza nupa ani amadi oza nupi ama lakhi akhoi gi marakta oza nupa ani na check tawbada anjanba mongda chathagi haibagi thodok leikhi matang asida musuna thamjaningibadi Kosaunaraba Mairoi Sing na nubit adugi makki numidang pung taruk tama matamada ida musugi office ta application ama pisin balaki masigi matung tarakpada khoi university laiba khoi student grievances resolution committee SGRC gi oza sing baktuna Mairoi Sing gi wakat adu khana bahauki tang tare thokabani asida wakat asigi proceeding chathaba haunaba thodok adubu thengnakiba Mairoi Sing statement pinaba honari ngai tanjada irang adu thokibani achum maran tidoknaba honariba thodok asibu miyamda Fongdorakpa asi musu amadi university gi michat thinaba honarakpani haina lojai masida musuna tumne laisinde Mairoi Sing na masida isu asibu nakan amaromda nathairakanda chatnaba honarakpa asi yamna laibak thibani maramaduna akoi masigi issue asi nathairakanda chakhidana ba akoi involve tormibasing adu mahulda akoi haijari masida makhatana chatharaklabadi aduda senari basing adu afabo oiroi thodok asibu asumba fangnaba honaminasi Amaromda Thasigi Marida Pangthokiba Manipur University na Lowa Viet second semester ki hanba paper ki exam manungda flying squad na Manipur University Department of Teacher Education ki exam thariba Mairoi nupi macha singna chathakiba thong adu lebak macha tadabani Mairoi nupi macha singna kahen ma thong chathakiba chenaba oza sing atuba matamda authority na action logadabani haina Federal Students Organization kanglei park fesok na ngasi thokpa chirol amana hairi Fesok Mayay Loisangi Education and Library Secretary Soibam David na thokpa chirol amana numit aduda oza khara na chathakiba thong aduna niyom chumna thabak toriba oza sing musu lan uhalei exam gi flying squad chaliba oza sing su practical knowledge survey soba professional course amadi theory knowledge survey soba academic course ki exam rule amadi regulation khangna chatpio makhatana Mairoi Sing da kahen ma thabak toroklabadi fesok na tumina leithokloi loinara Mairoi Sing na su aran mana taba pambai chenaba yaurbasu Aroibo oibiro haina cherol aduna makhatarakli
Chahi asigi May kunda Siroi Lily Festival haudopa ki paulo budget kiba paumi singna tongba garida security force ki personal singna Imphal East District ki Gwaltabi area da ayat apan pi kiba du press ki freedom da singna bani thaudo asing mari leina Manipur lengak da inquiry committee semduna thizin ba hokrabaso ngasi fawba inquiry committee ki report miam da khangandana thamba haiba asi laibak thibani haina all Jiribam working journalist union ki maikedi ki fongdorakle Union Asigi Secretary General Hizam Bikramjit Nangasi Thokpa Chirol Amana Atubada Inquiry Committee ki report miyam da khanganduna thaudo adu da chenaliba mara leiba sing cherak pinana ba haidi asungba thaudo asi matung na thoktana ba lengak na honabiyo amadi thaudo asigi matang da All Manipur Working Journalist Union Amju amadi Editor Skill Manipur EGM na changsilak pa khongjang singda All Jiribam Working Journalist Union na sumapum fana sogali haina chirol aduna makhatarakle Launching of Saturated Base Intervention Program among Manipur State Rural Livelihood Mission MSRLM na Kumbi constituency ki Boroyangbi Gram Panchayat ki manung chanalaiba wangu sanangkong da pangthokrai Kumbi MLA Sanasam Prem Chandra yaw na mahaki tausul Thorang ki makhada MSRLM ki official sing kya so saruk yadu na panchayat asigi tongan makungang kaya dagi lakiba nupi chamayang kay henbana mission asigi makhada self help group semduna kungang nupi singi senmelon fagat hananaba lengak tagi karikana ba khudong chaba sing lobu yai haiba ki matangda MSRLM ki official sing na macha khai na khangan ki channel group ta paijum jolan sian ba yawe hutai masi lai len dong male adu kai gino harga maram saada begini apa maram saada pesado sina bol pira ke sina ba haita bi orang ni pesa pi dana di lau dana di sian bedi aroi adu ngasai koi gi opsana hai gi sidi pesa sino di collection ka budu gi niom do karmai to budu budu loi matam pudi maki moi gi loina ka do ni loi da amat awa piro hai hai dunia adu da poi sai sai sel mayam sing koi gan tamin daga koi hadat chati ba irang sin mar moi daga silpa koi myam yamna handari ari tade koi ngatan karom degi no sasing dektam de biade no misin na gado ba taw de biade dal anai jaw ko mahali biade adru sugum na bat tuan ba gramen gi lakwa koi kungang de lebo si san mayam singi state gramen lamdi center gramen pai khali ba tuan ba kana mo mayam singi se koi longi na bi henabi tawsi Manipur se chawkhat lamjalda mangthaba street ama oinaba Akhil Bharatiya Vidyarthi Parishad Manipur na honari haina State Secretary Gautam Film na phongdokrai Akhil Bharatiya Vidyarthi Parishad Manipur gi humudra taret laksuba Foundation Day galoina na National Students Day gi thoram ngasi Jain Dance Academy gi hall pangthokrai thoram adu mari leidana Gautam Film na makhatana hai ABBP asi kumjali singamaga chamapa nifu manga dagi hodokhi bane masak thokpa chawkhat pa street ama oina na hona bada mairoi singya chobo thodang lei haiba wakalonda mairoi yauna lamdam masigi naha singi oiba tongan mathabaka ABBP na paikhatuna lakli makhatana su ABBP Manipurna khongthang khaya paikhatkani sel thungi khudong chadaba mahiroi singju street asi khaktana tana atopa street singda thaduna mahei tamhanana ba honari haike ABP Manipur na tungan ba Satra Singi medium da Satra Singi through da tungan ba student activities mayam tawjakre SFD SFS Rasakalamans Helobrat haiba singasi koi Rasakalamans 2 days koi ba whole state koi ba program no bini college of agriculture da pangthok jakre aduga Saturday 4 campus na mingthola kanda knowledge amadi Manipur University da Saturday khuding gi koi 10 campus green campus oina ba plastic free campus ma oina ba damakta su koi Saturday khuding gi koi program pangthok ton lakle Helobrat haiba sigi medium da su koi tungan ba sports activities football na chingba tungan activities mayam pangthok jari ngasi maksu 2 days ke state level ke football tournament pangthok jari NASA Mukta Bharat Abhiyan ki makhada nongma gi oina drug alcohol abuse ki matang da village youth clubs local folks Maira Paibis ki awareness cum training program pangthokrai People's Resource Development Association PRDA Bishnupur amadi anti drug campaign ADC Bishnupur district na senduna Ningthokong bazar ki community hall da pangthokei Tharamadu Kamari Lena Anoba Punsi call IRCA project coordinator Doran Hashnam na Fondo Kibada, Icha issue sing drug tagi, Kangi Harabadi, Mamam Poi Singi Todang Yam na Chawi, Angang Singi Lamsat Sazata Hong Balakpa, Kupni Yingshin Bamadi, Kang Bachangi, Chak Sanding Day, Toina Haiba, Toilet Toina Changlakpa, Maida, Maram Laitana Nalakpa, Ungba, Larik Pau Habi Yaraktaba, School Toina Lep Lakpa, Ahong Makayasi Uba Fanglak Labadi, Angang Ado, Drugs Yenaba Horabra, Haiba Chinganingai Ore, Makoy Puba Cheba Tobuki Mota, Dr. Gimanakta Puraga Edik Oidringaida, Lying Bihogadabani Haike.
mama apa ai san pasi drug sai hai han khangge adu ahmad ma se angang se mai school se chen ko sila maram sadan chen ko ko han yang kan ni ko san pa se ani shula ka mai ko mai sa bu se sa ni tam se so ne ma na ke pun school sa ke sa ba halaga sa wa ngi ke no se ma se sa se chanin de hai ra ne ma kari ko na bu na ngi sa bi ti mo ne sa ri ngi si ke ni sa su shi la si section bi a ne ko ma pa ahum su si da kai no hai ma da ma se short paper la ke ne so lo ke ne na ngi mama pa na hai su bu ma no lo ni ke no hai ma sa lo ni sa sang thang ni ka mai ne ma se a sao se tu da ni to ka ne sa to mama le ko na si ko to ne mama si ni ke ne mama adu kari no hai ma da sai ni sa ne ne amana kari no hai ma da angang se ma iu du do ya ro si tu ni ka ma ni ko Manipur University na lawba Department of Education Teachers Education gi VET ki ani suba semester gi haukiba tang marida pangthokiba exam numita flying squad ki oza ani na natai chada ba mong da check tawi hariba do All Manipur Democratic Women's Association M2 na akan mong da yaning da ba phongdurakle Association asi gi secretary ayekpam asabala na ngasi thokpa chero lamada wafum asi ga mari leina na university gi maheri signa Hauriba irang asi Manipur University ki authority ni yengsimduna matam sana matik chaba action lokhanana ba association asi na takslakle loinara matam sana action lokhana hutraba university asi gi ijat mangningai oirakani maramaduni university amasung mari leindaba authority na matik chaba action lokhalakani haiba gi thajaba lei haina cherol asida palakli Hayeng lepak asi sit mathungna chathagadoriba general strike ki khongjang asi All Manipur Bank Employees Association na sogat pagal loinara mapum phana saruk yagani hairi Association asina thadoraki bachero lamada general strike asi maroina working class ta leiriba mioi singbu na hetpiba senmis singi mayok ta leiba thosil amasung sel thungi oiba khongthang sing puthorakliba center ki thong asi ki mayok ta changsin gani ayok gi hauna MG Avenue da leiba Imphal Urban Cooperative Bank Limited head office ta wakat khongjang changsin gani Ministry of Minority Affairs ki makhada leiba Hus Committee of India na officially oina mathang chai ki Hus laikramba chatkadaba singidamak application process to bahore hari Islam lining chatpa singi senglaba laikramba chatpa sida saruk yaningba singna Hus portal huscommittee.gov.in da natraga Hus Suvida mobile if the application thazin mayagani Hariba online application window si thasi ki taretagina thasi ki kuntra mathoi gi numidangi pung 13 minute yankai mapan phauba thajin mayagani saruk yaning masingna chana kanglon sing mangjona na mamutana khangna ba khangalak pagaloina application thajin mi aroiba matam phauba masagi international Indian passport ki valid kumjali singani kunga taruki December kuntra mathoi phawoi kedamani loina khongsada si ki damak apply tawkhraba sing asi Natraga khudaki oiba ana layengi mari leinaba natana cancel tawbagi khudong chaba leitabaga loinana atai cancel tawba singina masagi senfam mangjaba fawu yai hari Manipur State Real Livelihood ki makhada leiba Kangleipak Cluster Labor Federation ki Thambalkhong Thona Faba Village Level Federation BLF amadi Kongba Laishram Laikai apunma BLF na siduranga si Thambalkhong Maitai Sanglenda Thambalkhong Gram Panchayat ki nongma yoiba lem na laing magi kem mama pangthokrei Imphal ki Chief Medical Officer ki meeting makhada pangthokiba thoram aduda mioi chamarom na tongan makalgi anaba singlem na laing magi khudong chaba fangan kibaga loinana mathau tabritak singsu mamal laudana fangan ki Manipur da COVID-19 positive hoibaki chang hantharakpaga loinana COVID ki active case masingju hantharakli ngasi mioi kulumdoi test chawkibagi manungda subnagi mioi ani COVID-19 positive hoiba thengna ki active case ni phumathoi leibaga loinana leina asina nabiki chang chada nipan dasmik tareta leiri handak nauna sandorakliba COVID-19 gi leina asida Manipur gi ngasi fawbada mioi cha lising amaga Marifu Nipan test tawkibada mioi chahung mari positive hoike masi manungda Manipur gi district Imphal West nga sifawda mioi chani Imphal East mioi humpumapan Bisnupur da mioi 19 Thobal da 12 Tengnopal da ani Kakching da ama amadi Chandal da mioi ani COVID positive hoiba thengna kibani leina asidagi naba faduna ngasi mioi nipan discharge tawkiduna ngasi fawda punna mioi chani ga humpum doi leina asidagi naba faduna discharge tawkrei loinana leina asina nauna sandorokpa sida ngasi fawba mioi amata laikhidaba yautri India ke ahanba digital census oigadoriba census lisingani kunga tareta Hindi amar English yauna tongan ba regional language ki khudong chaba yawba mobile application chenaduna data sing khongut kadori
loinana mari leinaba web portal gi kuthangda lebak asigi citizen amana masana handaki mikok masing thiba asida saruk yaba yahangani haina center na ngarang lauthokre Ministry of Home Affairs ki makhada leba Registrar General and Commissioner na social media X phongdorokpugi matungina Android amadi iOS tel hairiba mobile application asi fanganduna enumerator amadi supervisor singna masa gi mobile da data khongat kani hairi ahan boina technology shena duna lokhat katoriba data singadu central server da electronic ki khuthang da thamgani hairi handak pangthokadoriba mikok masing thiba asigi yenglaga India pumbada administrative boundary sing mathang chahi ki January amada Thingzin Bagaloin Street Amat Union Territory Singna Mathang Chahi January Ama Sung Kumjali Singani Kungateret ki Mars Kuntramatoi Fau ki Marakta Administrative Boundary Singda Hongdok Hongjin Taudana Bakhangan Krehari Panbayabadi Handak Pangtokadoriba Taranipan Suba India ki Mukok Masing Thibagi Tabak Asi Tangkak Ani Thokna Khaidokuna Kumjali Singani Kungateret ki Mars Ama Faubuda Loishinba Masigi Mangoina Kumjali Singani Kungataruki October Ama Faubuda Ladakh Jammu and Kashmir Himachal Pradesh Amadi Uttarakhand ki Mikok Masing Thiba Loishin Magaloinana Kumjali Singamaga Chamapan Kuntramathoi gi Matung Ahan Boina Tongan ba Kas ki Mikok Masing Thinana ba Center na Mamang Thada Lauthokibani Sri Lanka da pangthokiba mapanrak suba South Asian amadi ahanba chahi taramari makhai gi South Asian Karate Championship lisingani kun mangata Indian Karate team da saruk yarubada Manipur gi da chahi noriba Karateka's mari amadi official ngasi Imphal International Airport ta harau taram na oktona puning thogat kre Indian Karate team gi sub junior category gi chahi tarani thoi makhai gi kg nifumanga kanglup ki Kumit amadi individual kata event anida thiam sinthoi gold ama silver ama amadi lauduna street asigi Karate masanada ahanba international gi thakta medal lobungam basanro oikre sub junior category gi chahi taramari makhagi kg yangkhai kanglup ki kumit event tar pratik dahal na bronze medal ama loraki championship aduda Indian team da Manipur gi saruk yakiba langambi soram amadi PS Arif Khan ani na quarter final da Laibak laitabadagi medal fongbangam hokidabani Indian team aduda mutum bangkim amadi soibam bindesori chanu anina officially referee oina luchingki Isakpiba angangsing moigi leriba khoigi cooling kano sahi traithoi makha adagi taramari makha gi leriba hanba Taurasian championship te yorok pase hanakisna hanbani aduda khoina estimate ama porok pase si akhoi Manipur khaktana thana khoi India gi represent tor satpani na asuki mate akhoi gi Manipur amateur karate association gi site gi su lonena Manipur gi site gi lonena India gi site gi akhoi nam chokthok chaningai ne haibo waisi miyam da thamjage angangsingna lawraiba medal ahum aji akhoi gi hatakda pangthokriba mapan suba South Asian karate championship amadi First under 14 years youth karate championship ni competition ni masida akhoi gi angang gold amaga silver amaga bronze amaga lore ado sina taba akhoi gi Manipur gi machadi oiba services da leba angang amaju manusu gold lawi rabi kantaina international championship ta akhoi medal ani lawba jantak na akhoi gi ahan bani yam nopna akhoi na lewa angang jing dinate loina akhoi experiment activities loina phaje Handak the Thailand gi Chingyang Mai City the pangthokiba AFC Women's Asian Cup qualifier lisingani kunga tarukta India gi nupi football team da goalkeeper oiduna match ta chouba thodang yakhiba ilangbam panthoi chanu mahaki pongnafam lamdam Kakching district ki manung chana leiriba kairakta miyam na harau taram na oktuna pukning thogat kre kairak kaithal lampak community hall da pangthokiba thormadu the public youth club kairak Leimarembi VLF Singthangambi VLF kairak foundation namadi kha Maikai Veteran Football Association apuna sinkibani thoramadu da wawagai MLA Usham Devena fongdo kibada pigliba khungang asidagi lepak asigina mamal naidraba lan oiraba sanaroi ma tholakpasi yamna chauthok saningai ni haujikti panthoi kairakta pokcharabasu leibak asige chobolan haibadu oiribani lamdam asidagi afaba sanaroi kya thorakhibana haujik kairakta stadium ama saba ngamlibani pumnam asi sanaroi madi club singi hona jamalni makhatana so lamdam asidagi afaba mahiroi kya puthokpa ngamnaba club CSO amadi maibel singapuna hona minasi haina MLA na appeal su tawki national level da international level da sana khibna mara ko ekanda adu go go me so e kai ti do sana ya mo thomni na adu go mi next day go sana ya ko da akoi ya to ina na ha ka da ira ko do bese di ai ha shi ko ana no ko dai akoi players ko ko bese di players sin ko dai bese di jino ko ma ta
Jadi kalau di sini apa yang mesti pusat sana itu grass nabi sih nanti, asin nabi sih apa yang international level sana itu nabi sih thar kada nung cukup macam sing tunggu na, atau bapa siapa yang berkata, ya baca apa atau bapa bapa lagi kada sana itu tadi atau nabi atau bapa punya jenis sana bila batu iba sampai ya apa tapi apa yang sih apa yang ada itu apa yang jadi sedih itu sana lagi apa yang macam itu tadi. Manipur University Students Union Sindhuri University asigi Manipur Department ki kangsang na tha asigi taruk tagi chatharakhiba numir humni ki oiba kang training program lising ani kun manga ngasi lotion kray training program lotion me ki thoramadu MU ki Vice Chancellor Professor N Lokendra Dean of Students Welfare MU ki Professor CS Ibohal Assistant Director of Sports CS Pradeep Manipur Kang Association ki President M Jadumani amadi Manipuri Department ki Head of Department Professor L Birjita amadi Musu ki President N Suras na saruk yaki ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯌꯥꯎꯏ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯌꯥꯎꯏ ꯗꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯌꯥꯎꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯌꯥꯎꯏ ꯑꯗꯨꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯂꯦꯖꯁꯤꯡꯁꯤꯗꯒꯤ ꯌꯥꯎꯕ ꯄꯥꯔꯇꯤꯁꯤꯄꯦꯟ ꯑꯩꯈꯣꯏ ꯄꯨꯟꯅ 100 ꯍꯦꯟꯕꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯁꯤ ꯀꯥꯡꯒꯤ ꯀꯥꯡꯁꯪ ꯀꯥꯡꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯗꯨꯒ ꯀꯥꯡꯒꯤ ꯑꯩꯈꯣꯏ ꯏꯄꯥ-ꯏꯄꯨꯒꯤ ꯂꯤꯛꯂꯝ ꯃꯗꯨꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯤ ꯊꯤꯕꯒꯤ ꯈꯣꯡꯆꯠ ꯑꯃꯅꯤ ꯆꯠꯂꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯀꯥꯏꯗ ꯁꯥꯟꯅꯔꯝꯕ ꯑꯗꯨꯒ ꯃꯗꯨꯁꯨ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯑꯣꯏꯅ ꯂꯩꯕꯁꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯂꯥꯏꯖ ꯇꯧꯔꯒ ꯑꯦꯀꯥꯗꯦꯃꯤꯛ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯄꯨꯁꯜꯂꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯤꯕ ꯀꯥꯡꯁꯪꯁꯤꯁꯨ ꯍꯤꯡꯒꯠꯍꯟꯕ ꯑꯣꯏꯅ ꯃꯁꯤꯗꯩꯗ ꯉꯁꯤ ꯁꯥꯟꯅꯕ ꯍꯧꯗꯣꯛꯄꯁꯦ ꯃꯁꯤꯁꯤꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯀꯜꯆꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯏꯟꯗꯤꯖꯤꯅꯁ ꯀꯜꯆꯔ ꯏꯟꯗꯤꯌꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝ ꯍꯥꯏꯗꯅ ꯁꯤꯗ ꯂꯩꯔꯤꯕ NEPꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕꯁꯨ ꯏꯟꯗꯤꯖꯤꯅꯁ ꯀꯜꯆꯔ ꯏꯟꯗꯤꯖꯤꯅꯁ ꯅꯣꯂꯦꯖꯁꯤ ꯌꯣꯛꯈꯠꯂꯣꯅ ꯍꯥꯏ ꯃꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯣꯛꯈꯠꯅꯅꯕꯒꯤ ꯃꯥꯡ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤ Huyel Langlon Thangta Association Manipur Sindhuna tha asigi mangada hoduna Yunam Huidrom Thangta Sanglen da chatharakiba Kuntramari Suba State Sub Junior and Senior Thangta Championship lising ani kun manga ngasi losinbagi thoram pangthokre tournament asida Imphal West Imphal East Bisnupur Thobal amadi Kakching district gi lakpa team kungani pangi puna sanaroi chama kunithoina saruk yaduna chatharaki Thangta Championship lising ani kun manga gi team championship mayai koibi gi Pahula sina lauki bagaloina team runners of na MNTT Hairok na taki loina makuk mathang taraklaba sanaroi singda medal madi certificate singen toke thoramadu da social activist Lashram Thoiba Huyela Long Thangta Association Manipur gi President Huidrom Prem Kumar Thangta Federation of India gi former Secretary Thongnauzam Priyo Kumar amadi Huyela Long Thangta Association Manipur gi Secretary Haikruzam Chababu su saruk yaki Thasigi tang tareta Assam State na yumbu oiduna Assam gi Guwahati da North East State singi oiba BGMI North East Pro Series Esports Gaming Final Match pangthokre Manipur gi represent tawkiba team Remorseless amadi team WHO na first runners up amadi second runners up ki title lorakre Mizoram Assam Meghalaya Nagaland Sikkim Arunachal Pradesh amasung Tripura state singdagi team humpu henbana April thadagi qualifying round Sanakraba matung final match sa Manipur gi represent tawkiba team Remorseless amadi team WHO na mai pak pasipura kibani masiga loina na lakadaba national level tournament kaya da saruk yana basem sakre Aroibada maroiba pausing mo kana pisari Jakurador Mihat ki mayokta lokhat ki wa case ki charge sheet NIA na thagat lamdre charge sheet thagat trabadi hakchina logani haina High Court of Manipur NIA da khangan kre MLA tana na lengak sembada saruk yabi yaroi haina kuki NP Manipur na thamlak ki waf madu unconstitutional oi amadi condemn tawi haina thado NP Manipur na fongdurak lei Lamjing Maira Sapam Robin Hood Laikidabagi Chahitara Suba Ningsing Numit ki thoram ngasi Ananda Singh Higher Secondary Academy da pangthokre Yelhomi amadi mitop khandok namba process mathau tarakle natraga di mitop sing asim lesson khraga di Manipur gi demographic character da soglakani haina MP Dr Bimola Khoizam na fongdorakle Imphal International Airport Inner Line Permit ILP system ki registration process atuba matamdagi digital la tawragani hairi
Amasung census English ni kun tarit na India ki ahanba digital census oirgani mobile app amadi portal shinaduna data khongat kadawri. Matang asida bulletin asilo shinjare Manipur miyam ki punsida khwaidagi hena maruoiba state asigi lepak asigi amadi malengi i pausingi damang SKTV news bu pining tatun lebiyo. From